ꯑꯩꯈꯣꯏꯒꯤ ꯔꯥꯁꯨꯜ ꯅꯨꯡꯁꯤꯕꯗꯣ ꯌꯦꯇꯤꯝ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁꯨꯜ ꯅꯨꯡꯁꯤꯕꯗꯣ ꯌꯦꯇꯤꯝ ꯑꯣꯏꯅ पिघलिबा नावाबु पुरदुना हजरत अमीना नुसीबिना पिघलिबा नावाबु पुरदुना हजरत अमीना नुसीबिना मदीना शरीफ शहरदागी मकाबूतम नाला की बनी मदीना शरीफ शहरदागी मकाबूतम नाला की बनी ꯑꯩꯈꯣꯏꯒꯤ ꯔꯥꯁꯨꯜ ꯅꯨꯡꯁꯤꯕꯗꯣ ꯌꯦꯇꯤꯝ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯈꯨꯗꯥꯒꯤ ꯍꯨꯀꯨꯝ यौरदुना खरा लावना चलगा खुदा की हुकुम यौरदुना सारा बालैंगोय माथक तुदायता करे आमीना दो सारा बालैंगोय माथक तुदायता करे आमीना दो ꯑꯩꯈꯣꯏꯒꯤ ꯔꯥꯁꯨꯜ ꯅꯨꯡꯁꯤꯕꯗꯣ ꯌꯦꯇꯤꯝ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯎꯕ ꯁꯔꯦꯐ ꯐꯔꯗꯨꯅ मतं खरा लैरगा चौबसरे फारदुना इस्लाम की लानमी ओइरदुना जिहाद लानू की बनी इस्लाम की लानमी ओइरदुना जिहाद लानू की बनी ꯑꯩꯈꯣꯏꯒꯤ ꯔꯥꯁꯨꯜ ꯅꯨꯡꯁꯤꯕꯗꯣ ꯌꯦꯇꯤꯝ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁꯨꯜ ꯅꯨꯡꯁꯤꯕꯗꯣ ꯌꯦꯇꯤꯝ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯌꯦꯇꯤꯝ ꯑꯣꯏꯅ